Praise the Lord. Ahan bamagtada kan biba mapu Jesu Christagi sengthoiraba minglenda yengbiriba masung tabiriba nungsizaraba ichilinaw iche chalima pabungsing marupsing ojasing mayam pumnamagpu dayanan laishramna thamoidagi nungsiba masung ikai khumnaba utchari amasung mahausagumna yengbiriba dom nada yektaba tekta kaidaba phattabadagi manung matam chadana senaba thokadoba karigumba leiramba daragasu kan bibagi mapuna aidi hingat pamasung hingba duni aibu thazriba mahak shirabasu hingani haibiba ipa Jesugi matik mangal na fattaba punamak lawthokpiba oisano thagachari mayam ngasi yam nungsiba yam athoiba aikoigi Mizoram Aizol dagi mayam aikoigi ojama mamangdasu ojana hariba ojasina lakpiramduna aina mayamda Holy Bible pijaba matamda aingonda short oirakpa matamda Holy Bible se aikoigi New Testament gi Bible se launingai gi mafam se leiraktraba kanadagi laudoino haina khanba matamda ipa ishorna oja se phangna hanbibani amasung ojana Holy Bible ki lairik som yamna aingonda pubirakpani mayam aduga oja sina aikoi khunda makok nungaitabi nupi ama mayam makok nungaitabi nupi mahaki yumda aikoina mateng pangjaba magi yum sajaba matamda oja sina call tawbiraga hairiba yum sabagi changadauba jinga punamakse oja sina puthokpibani lupa lising 10 thabirakiba ojani amasung mayam ipagi sanglen ase akoigi inauguration akoigi ipagi sanglen asida akoina changjagadaubugi prayer tawbugi sangkaba haijabatai ko ase laiba nongmajing numit asidani aina su mamangda mayam su haijakrabaduni live thajaduna mayam su lakpiu haiduna amasung haiba oja adu mayam ngasi dagi hauna lakpire amasung nong khara su tai amasung mayam oja amasung aina gari ani tawraga aikoina kenoda mayam amragatagi khara chalaga leiba matei manau kaka amasung indocha Christian oiramaga toga leiba mekhoigi imongda suna hauna chatuna ipagi wapau prayer toputa prayer ge loinana amasung ojana su lupa lising ani khak mateng pangbirami awana menebiu haiduna adugi matungda makok nungaitaba koina yum sajabadu su ojana lising ama pibirame aduga mayam ibok amagi dukan aina semjabadu aduga su ojana lising ama mateng pangbirame amasung yam nungshiba hariba oja se mayam hojik Manipur da lan hek haurakpadagi yamna irang thokom mafam Churachandpur hariba mafam Sisipur dagi mahak ase oja se mafam duga leiba yadabagi maramna mahak ase Mizoram da mahak ase chatpane haibadi magi nupi se mayam Mizo nupi oiba adu chatlaga mayam yengbu ishorgi nungsiba thamoida leiba mahak adudi mangal se muthatpa ngamde mayam ishor dagi lakpa mangal adudi muthatpa ngamoi ojana magi imung manung magi yum nung loina lehauba taragasu mangkhiba taragasu ojagi thamoida ishorgi nungsiba maramdi Bible na su hai punamak mangkhigani mayam punamak mangkhigani maram aduna sargada lan peselu mafam aduda tin kang polling na manghanba ngamoi huran bana sagun tawraga huba ngamoi hariba mafam aduda ojana sargada lan pesinbiri mayam Jesu Christ ipana aibu thangat piduna tawhanbiba thaugal loibagi maramna aigi mathau tarakpa matam punamakta ipa ishorna nauna pokchaba mayam aigi magi khaidaba sina aikogi denomination ni migi denomination migi haiba yaudaba Jesu Christ pomnamakini magi mafamda jati bijati leite mathau taba punamakta mateng pangba ipagi thogaloi pinabi mayam masigi damakti yam thagachai amasung yengbiriba amasung tabiriba awa anada mateng pangbirakraba aigi ipagi sanglen sajabada mateng pangbirakraba ichilenau ichelima pabungsing adom pomnamaksu nauna pokpa ipa ishorgi machani aikoi pomnamak amatani adom na mateng pangi hebese aina maming oina phajana aina haiba ngamdragasu Jesu Christ ipana khangkrabani Praise the Lord mayam Holy Bible dagi shogi wahai ama khatang pathoksirake mayam Matthew panduk mangagi pada taraga taruk matawasumna misingna nekhoigi afaba thabak adu uduna sargada leba nekhoigi napabu thagatnaba nekhoigi mangan adu misingi mamangda nganhallu amen nekhoigi afaba thabak adu uduna afabagi machana afaba thabak tawi hariba afaba thabak adu uduna misingna uduna sargada leba nekhoigi napabu thagatnaba nekhoigi mangan ado misingi mamangda ngalhallu ipagi thawal hena tawminasi migi thawal thawal tawminaroisi ipagi thawal tawminasi mi yanabagi damakta natte mi yanabagi aigi mi khomnabagi natte ipagi thawal ipagi sargagi mi khomnabagi damakta Praise the Lord
ओजा अमसुंग अइना ngasi gi numitta tawjakiba ओजागी याम नुंसिबदो मयाम येंबियु अमसुंग मसे अदोम द थाउना हापचरिबनी अदोम सु ईश्वरना खंदोकपिबा मचानी मचानुपानी मचानुपिनी यीशु ख्रिस्टना अदोम बु लौब लाकपा मतमदे इचानुपी इचानुपा नंगना अइगी दमक्ता करी तौख्रबगे हाइदुना ममोन मिनु को लोइरना हंगबा मतमदा अदोमना करी हाइगनी इपा अइ तौबा ngamहौद्रे हाइगद्रा इपा अइ कीबगी मरमना अइ सोनबगी मरमना अइ इपागी थौगल तौहौद्रे हाइगद्रा नत्रगा इपा ईश्वर इपागी थौजालदगी अइना ngamjaba मखै इपागी थौगल तौजकी हाइगद्रा डिसीजन अदोमना लौबिउ मयाम ꯅꯨꯡꯉꯥꯏꯕ ꯍꯧꯔꯕꯅꯤ ꯏꯁꯣꯔꯅ ꯑꯗꯨꯗꯤ ꯑꯣꯖꯥꯕꯨꯁꯨ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯏꯁꯣꯔꯅ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯀꯔꯤ ꯄꯩꯁꯥꯅꯦ ꯑꯇꯣꯞꯄ ꯖꯥꯟꯗꯕꯤꯗ ꯁꯤꯁꯤꯅ ꯑꯃꯨꯛꯇꯪ ꯂꯩꯔꯒꯗꯤ ꯃꯣꯏꯒꯤ ꯀꯕꯣꯛꯁꯤꯗꯣ ꯁꯤꯅ ꯁꯣꯏꯗꯅ ꯍꯧꯗꯣꯛꯇꯅ ꯑꯇꯩ ꯄꯩꯁꯥꯅ ꯖꯥꯜꯂꯨꯔꯕ ꯁꯤꯗꯅ ꯍꯥꯟꯅ ꯑꯗꯨꯅ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯁꯥꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥꯕꯨ ꯀꯩꯗꯧꯉꯩꯗ ꯏꯟꯊꯣꯛꯇꯦ ꯀꯣ ꯑꯗꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯍꯟꯕꯤꯔꯛꯎ ꯏꯁꯣꯔꯅ ꯀꯧꯔꯤ ꯀꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯂꯩ ꯃꯥꯅ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯁꯨ ꯏꯁꯣꯔꯗꯤ ꯀꯣꯛꯄꯤꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯇ ꯍꯥꯏꯖꯧ ꯄꯤꯕꯤꯔꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯖꯥꯅꯁꯨ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤꯕ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯒ ꯇꯧꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯔꯥꯎꯕꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯔꯦꯕ ꯆꯠꯂꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯅꯤꯡꯗ ꯂꯦꯞꯄꯦ ꯇꯧꯔꯨꯔꯣ ꯍꯥꯏꯕꯗꯣ ꯑꯐꯕ ꯐꯠꯇꯕ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯥꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯝꯇ ꯐꯝꯃꯣ ꯑꯩꯈꯣꯏ ꯇꯧꯒꯦ ꯏꯟꯆꯥꯒꯤ ꯃꯃꯤꯡꯗꯤ ꯀꯩꯅꯣ Hallelujah, hallelujah, hallelujah. Hallelujah, pa, Romanaya, Hallelujah, pa, Sarari ko, ang tupi, Prabhu. Prabhu Jesu, ipay mo nga si Ipan, Maza. Tumbigi yung dalak sa dunay para. Masawa, sabirak pa. Haujuki pong jasi dahil pa, pati, anabak, manunggalay dito. Padi, siyempre pa niya, sumpa pa niya, hinggay pa niya. Iparaw na naman ang karisito kong amdi, Prabhu. Tadi sarga itong hatong pido na sopido na. Nusit kong nalaysin ng nakam sa bilag na naman. Masasi ang tadi sopyo. Magi puning wakal maanaw mayon so hindi Prabhu. Prabhu Yesu ipa. Para to bidyo di mati. Yesu maupay rito ipa. Kasi nasana ipa. Boy, imong dalak sa doon ipa na. Habirak na nasana. Bible simpizari ba? Kasi sulpa lem na manganbigano. Pana pibiri ba paisasing asi sulem na manganbigano. Mangon na pa maton pa haitabiyo pa. Matamong kudi magtaray para mo yan iguloy na biyo. Na sidagi pugning wakal hongan biyo. Ano mo mayon chong hindi Prabhu? Prabhu Jesu ipadi ngamda ba kay sulaite pa. Para nasabo mga kamasidat habirak na. Mapam masiyaw hanbiri sa ispa, mangan bigan ito, Prabhu. Nasara kali matakhang sa banasa di, Prabhu.
mahaki anaba tombigi anaba khudingmak pusu lauthokpiu mahaki mapuroibagi puning wakhal su ngasidagi anong mayon songhanbiu prabu swaida leiriba phattaba athemba khudingmakki matakta ipana khong pangane sanbiduna una makpu manghanbiraga ipa lei haibado moyi matakta khanganbiu uhanbiu haina kok nona nasara pasna gani prabu Prabu Jesu ipaibungo lehoriba Bible singa sisu aigi wazaga punama sasadu dai parang lambi kudimot tapiduna pijaba ngamdaba suoijagi Prabu asima thangi lakpada ba aigi oza amati tombigi imung ngasibu karmai tawuna habdo nasa khaganbiu kuhanbiu ko Prabu ngasi jagi moyu anau mayona do songbiu kaiga ipai sorgi masani pamata ngaraba ikoi papi kan bigo mapu amuk hana laubala karabu Prabu Jesu gi mingo masani lauthok pirini son lai habdo खाबसे फरेयाबा adu फरेलादा इसिगा फमीबा खोलिदा इसिनजे भुगुती साबदु माने मचिजे चाब तीन खाना लैयाबा पठना से तौब मतुंगदगिने आइगी सिनदा खारिबदो पारियाबा adu fattaba mayamdo ngasidagi Prabu Jesu na lauthok pireba amen aduna nangi puningdane nangi thamoida loina gabagi lakne ai su ye sanu ka yam pai dana lakne te aduna ai magi kano su ujaba matan dane ai thamoida am ngai te sina mutta na hogalaga ne so na so ina sambi ga ri ni su so da hamin na kanda saba matan poi lakane adu imana ju kan nei so da haibio ai koi na su namba pang mangamba poi jage na ko losala ibo kare ibo bảo cái là bảo xoay này xoay nó chạm đi nước cái chú ao chi vi cái mà không ngầm lấy ngay tên cái này xem nào ibo losalo isogi lari niko isogi wahai nghe mà da nari baji iba adagi sudah patah cái kerak lagi sih asisi màอยู่ตุ้มพัมดันเนี่ยตุ้มพัมแค่นาเราพอกันเนี่ยไม่พัมอันนั้นตุ้มผ่าระดับมาตั้งตั้งตั้งดูก้าวก้าวอันนู้นอันนี้ก็มาว่าก็ตาละตุก็สีไหลสีป้ายก็ป้าจะหายโจเอาอัดก็ไม่ยอมเสียช่วยดันนี่ ganun lambi lak to mibo ช่วยดันลำดีหลักกันนี่อันนู้นไอ้น่ะหายใจเสียนะจ้าน่ะหายใจเสียพอไอ้คุยจะปาละกันนะ hanga ไอ้คุยน้ำมันละกันเดเนี่ยมาบุญชีบมารัมนะก็เสียอิมิจรามดีสิตาละบ้านนั้นทาร์อินเนี่ยบ้าไอ้นั่นหลักของมันมาพัมนาทีบ้ามาพัมสิขังมาชุนนาทีดูอีป้านมาพัมสิเดชลูด้านเนี่ยเดียนันเดกะมันสิ่งนี้ช่วยด้วยนะอะไรก็สิเดหลักของมันนี่ amen amen ไอ้นั่นไอ้สุดตัวของมันเดเดเลยดีมาพูดสินะมาช่วยด้วยนะป้านนั้นช่วยด้วยนะเอาหน้ามาพูดมาเราพูดดีกว่า nanna yekaba boybo wata padwa duga ekoi bu thabi reiba kanjibagi mapuse Jesu Krista haibi juge Jesu Krista ipa ayana wase ipa disumjari Jesu Krista makni se so yi wahayi ko kami ko sun kare se ipa isi limita pana zamani ko asa yana thabi rekna jana ipa ya manushi bu thamoje le jo amda awana ka disi mating panghanti di magkakatari ipaiso ibugo si nung disi marang kay pagkuha interview na dayit ka ba pagsabadagi na ikin kandi ba adiga marang kay pagkuha na atyung ba kandi ba mapudo ka ba kayo yara piso so piso ari sa ibo ko talo leko matungga mo suwa ipal Ano ka na
ꯀꯩꯒꯨꯝꯕ ꯄꯥꯎ ꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉ ꯄ꯭ꯔꯊꯅꯥ ꯇꯧ lầy coi buồn Ay, ang sing ala na kayo. Napapado kang tawagin ni. Nari ba siya nga? Bakit ito tawagin? số này nè amal raga thawal sin lephan da Mani. Ano, mapuna saan lagi. mani Ha? Nang sumating, am tawri. Masyo. ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯑꯁꯤꯁꯤꯅꯅꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯒꯗꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯣꯟꯅꯍꯟꯒꯅꯤ ꯑꯗꯨꯗꯨꯅ ꯂꯩꯔꯒꯅꯦ ꯑꯇꯩ ꯄꯩꯁꯥ ꯌꯥꯎꯍꯟꯒꯅꯤ Aduto na. ꯁꯦꯡꯅ ꯂꯩꯔꯒ ꯅꯪ ꯌꯣꯜꯂꯣ ꯀꯌꯥꯝ ꯁꯤꯠꯂꯤꯕ ꯅꯪꯒꯤ ꯑꯗꯨꯝ ꯋꯥꯠꯇꯅ ꯄꯤꯔꯛꯑꯒ Mapuna tawagin. sojan bira bani ba pare chalo ge ko maya music oja gai ga hanjare nong su khara khara tai khara ju chot le maya adu bu istipai shor gi thogol to hon bi gi dum yam thagat 그런지 우리 나라지네 아이디 눈비네 아이네 역시나 나이 빵이었더니